Sakoi President Rule Lengakna IDP Sing Mayumda Hongjalangani Haiki Bawafum Hingchabigi Sari Oigedoribra Numit Kuntra Humdoinigi Manungda Tauri Yanuna Siba Miyoi Anishure Lengakna Karamba Matamda IDP Singbu Mayumda Hanjalangani December Mari Lising Aniga Kungamarida Koki Terrorist Singna Technopal Districti Leitau Kulda Mitay Machataram Doi Hatpada Yaukiba Maishnam Sana Jaubugi Mayambasu Tauri Yanuna Shiramle Oza Swam Tangja Kugi Lakchani Musi Mahagasi Koiki depression ki Kudong Chada Bamayok Narapodagi Hidalang Koiki Piraga Labani so high Oza Masi Koiki Nasina Hambasunate to Eva Taudose Oza Mamang Takasu Tokre Aduga Mamangi Koiki Panbaya the Chief Secretary or Biramba Koiki PK Prashant Sungapigani Prasant Kumarna Koiki Relief Camp Tele Liba Singasi June Tadagi Horaga Tanka Home Tokna IDP Singasi Mayum da Hongjalangani Haibagi Wafam Supan Kiba Later Medubu Mahana Famadu Asidagi transport au Krabamatung dagi Kankopi Mori Amasung Chorchampu dagi Lanjalakiba Miyoi Singidi Mayumda Hanjinbagi Tabakara Taptagigani Haiba Wafam Lengaki Makai dagi Miam the Fundopa Lake Rabani was a swim matangs Ozari Mo getting baby. Akoi Lamdam Sida Lariba Quiki President Rules Masi Asian Bagiti Indiagi Home Minister na Salaiba Lengak Amani Hana Akoi Miam na Kambam Toy Kui Miam na Dumaina understand Tawi Akoi Indiagi Home Minister gi instruction Makata Akoi Salaiba government never President Rulese Akoi Governor Sina whatever man a Paikat Kadaba Tawk Toram Singse Masi Indiagi Home Minister Lavadu report Tagani Ayaba Logani Mesarova Distancing Ayaba Logani then Manipuri Quigi Mathautaba Quigi budget Puero Natragana any project ki sanction Puero the Kalev Sing Semasi Loina Quigi Marie Lenariba Quigi Bibaki Quigi Commissioner Sing Natraga Secretary Sing Kuthamda Aqui Canada Aqui Bharat Lengaki Dumba Ministry official Sing the Ministry the Aqui Dumaina Ayab Lobonatani Aduga Sapchava approval di Aqui Canada Parliament the budget ki or Lobo Salaiba Natani High River Singer see Aqui Home Minister na Hating and a Diltova Adumba Lengak Amaneva and a Lengak Sida Aqui Manipuri Miam the Haitare Hausiki Aqui Station the Cookie Sumaite and Niki Marakta Leriba violence ki Adumba Canose conflict Masi gi Manung Sida Aqui Langenraga Leriba IDP Singse Masamasagi Mayumda Aqui Tankagani Home Tokna Hanjal Hanaway Kongtang Pakakani House Miam the Tambikragasu Hausik Poba Madu Tabapoint on top of Namdavase Masi Yamna Marueva Maram Haitaragati Barat Lengakna Madu Aqui speedy over Monda Madi Tabaksing to Pakatke Highway Willama Barat Lengak later Bagini Haina Domina Lojani Barat Lengak Nabu Tauge Haina Kalawa Masit Taudavia Haina Kanbalero Other Taragati Shungsho Shwedana IDP Tenate Ate outstanding issue Mayamse Masishodum Adum Loshanjini and Aqui Sirala Riba IDP Singase Aqui Sanpur Dagi Tolakiba, the More the Tolakiba Sindo Madu Akoi Beduda Ladiba Quiki Cookie Sing Hibatare Makoina Yara Aga Makoina acceptance Pirapon Naigadorifra Nakala Moromda Impal Dagi Sakiba Singado in Pandagi Sankiba Sing to Su Akoi Sida Ladiba Miam Sina Akoi Bali the Ladiba Mete Sing Sina Ayaba Piba Naigadorifra Muka. Mas Lengak na Topam Topo Matoneva. Lengak na Magi security reason do security measures to Hazana Paikalawa Matunda Mapam to the Sapsava secure environment to Lengak na Tamakanda IDP Singdom of Hamdo Land and Togo never. Madeda Akaiba Pirakpa Dugumba, Musing at the tea, Ganglup sing at the tea, Natraga organization boy or to sing at the tea. As per law, Ma Topam Topo Matose, Sapchana Pakakadami Mogi Matata, Lu Yadugumba Kanosi Sapsava actions, Pakakado whenever. Baratki Adumba Kachin Koya, any Mafam Amada, Mafam Kogi law, same as enforced over Namde, Haitaragati, Madu Yamtina Kogi,
लेबाक मियामदा अखोगी नमथाक तौबनी मदु हिपोक्रेट नि हाना लौई अदुना मफमसे लेबा आईडीपी गी इशू सिंग असे मसी लोइसनबा पामदबा अदुगी वखलोना मफरदेंगता लेबकी नि हाबा मफमसे मसी चामा चुमबा येना निगाई लेत्रा वफमने थमजके अदुगा आईडीपी सिंग गी मरकता नत्रगना अखोई लमदमसिदा अखोई सुइसाइड तौबगी अखोई कनोमा लाइसे मसीगी वेब अमा सुम तबना सुम थोरैसे मसीदी अखोई यामना सेक्शन ना अखोई लमदमसिदा लेरिबा अखोई लैंगाक्तगी हौरगा अखोई सिविक बॉडी सिंग अदुगा लोइनाना सिविल सोसाइटी ऑर्गेनाइजेशन सिंग सीनियर सिटीजन सिंग अखंग अहि लेरिबा स्कॉलर्स इन इंटेलेक्चुअल्स में मसी याम सेस वे होगदो मतंग मख सि मतंग लेना अखोई लौजै मरमदि लमदमसिदा लेरिबा अखोई मियाम से मसी अखोई कनोगी अखोई मेंटली लोइना अखोई डिप्रेशन लेरकपगी अखोई समस्या अमा अखोई लोइना मायोकनबा हौरे हाइबदुनी कइना तांसे हाइजनिंगसे आना मसी हौचिकी लेरिबा सिचुएशन सिदा मेंटली डिस्टर्बेंस मेंटली डायमेंशिया से सोइदना लाक्सु लाकनी लाक्तबा यारोयबको मरमदि सिचुएशन से मसी अखोई मतम पुनमक्ता अखोई मियाम से नुंगाइबा अदगी अखोइदा हिंगबगी महाव अदगा अखोई हिंगबसेसिदा यमना अखोइगी तुंगी आशा शुभनों नोमगी मांगशलपा अदगी अखोइगी इकोनॉमिकली हार्डशिप से तामने हेन मायोक नरकपा थबक खुदिंगमक्ता अमना angam bamongda pressure pinaba adagi freely karigumba thabam to fazana tawba yaraktaba sina maram oirakanda akhoi family kodingmakta arami pung kodebakta kaino hiram amamamda mentally loina pressure leinaramebako sina maram oirakanda akhoi kano se depression yi jangsi wangkhalakpani na akhoi suicidal tendency se masi sum wangkhanarapani ado maruaina idp sing asidi amuke hen na madugi suicidal tendency se wangkhatnabagi maram oi maram de makhoi gi day to day hingiba life se masi jumna siba ngaibagi hingba punsi mahing amadawna tawweba makhoi se karino makhoi asa se makhoi masagi mayum makai mi amagi mayum makai habasi akhoi heta yum paisa lere na yum ma heta sarga thamba ngam ponte yum ma oirak na bo hon abda ngasina akhoi kenoma hapchalangani hayena keno hapchangani hakchina keno hapchangani sumaina toraga yamna wana punsi gi oiba home se sweet home ni hainarim ne ba tumai toraga sagat charakpa adumba yum kai singdo tangoi on khraba matungda la aduda nungaina gatang khoi potharaga nungaina garden da phamaga sofa da phamaga aduga akhoi hingyamba adugi punsi do thadoga akhoi common toilet amada adugi akhoi phamung akhoi macha singi adagi magi nupi ki magi macha gi kari gi adugi privacy leitaba adumba mafam amada punsi hingba sufam nompham gi oiba issue leiba karai da shuru doino kari toru doino kamaina toraga hinga doino have issue leiba that kind of situation amada life hingba have se magi future kari no have se uncertain oiba adama situation amada life hingba have se sungsai soidana akhoi mentally disorder oirak na bagi adu depression lakna na bagi cause gaktani aduna maram oirakanda adu bagi issue leiraktada suicidal tendency se laibani haba wafam se ai thamjage adama si mamang da sumyam thokre ada lengak na sigi stage si yawra phawda akhoi adum mamit ushallaga adum lesson bagi mong to ni hujik leini siti athuba matamna near future da idp sing se by magi oiba mafam sida seven secure oiba mong da lehnna bagi akhanna ba thawak thawang ma ta hujik phawba khoisu ude mayam su ubiramoi haina asmaina thamjake azama thanga